State asida leiriba home guard personnel sing na taliba demand sing mari lenaba department na mathang tha December 3 fawbagi manung da thabak onthok trabadi akan bakhongjang changsilagani hairi Imphal East District ki Luang Sangbam da leiba Manipur Home Guard Employee Welfare Association ge head office ta pangthokiba lakadoriba chahi lisingani kuntaru ki calendar fongbagi thoram da wafam asi association gi president Yanglem Mangi na fongdokibani Mana makha taraduna high state asida leiriba home guard sing asi state police personnel amaga chap manaba duty tawrabasu fangfam thokpa TADA yauna atai khudongchaba amata phangba leite association asina ngasi fawba home guard ki oiba tonganba director general ama thambina ba wafam yauna seniority list semba TADA hengat paluinana state police personnel amana fangliba khudongchaba sing phanghanbina ba demand ngasi fawba tanduna lakli Adubulengak amadi mari lenaba singi maikidigi thabak onthokpagi mamidi ngasi fawba udri Association na taliba demand sing asi December 3 ta pangthokadoriba home guard ki humputaruk suba rising day gi mangoinana mari lenaba sing na thabak onthokpinabasu taksilakli Manipur Home Guard Employees Welfare Association na Manipur Sarkar da welfare gi damta demand khara thamjai Honorable Governor da su ultimatum ma September gi tang 1 da demand tarama thoi yawba ma pijagare demand tare te yawba ma khdi tawbire piga da badabi singa se piba yaba makhai di rising day December gi tang taru ki mangoina na ayaba pibi da home guard sing sigi interest puning thogot piu natragadi rising day gi matung dagi di soidanam ki iho amadi masa na chongthok charaga mi lising ani jana achoba iho amadi ipom naina laklani haiba chai sarkar da tanna ba ai apil lamtanga tawchari